Mayam tumnarabo. Se kaidaurano khangde sunle bille philin. Sing chao doira khangde da. Mayam tumnarabo. Kaidaurano sanage mayam. Mayam tumnako Mayambu Taramna Okchari Support toubiba Ningsing Mami toubiba yamna chawba lamam hinjare subscribe toubiba Ningsing Mami like toubiba subscribe toubiba Ningsing Mami Lagi punak telur, ini anu susu cawling. Lagi punak telur, LB kanari. Masuk. Lagi di MSU. Yang masuk support toubiba batu di mata lagi punak tanah ada lagi punak telur, on lainnya. Mana nungai ba, yang apa mana kanda. Jadi suka support toubiba. Không đẹp. Kaki mathil sana lagi tumna rabo. Kaki mathil sana lagi nung chubro ising chawbro. Ako sida cham kan na churi ngasay tagi lepulete among dilepe among shaka di udeda. Piga kang may walay te. Hindi po ta ising chawre nung churi ngutani ko. Ako sida sunong lepte. Singi chawra dry na pakale. Singi chawra di may iprong talo na awawan ni tangaris. Antara kalamo. Again, bisa dengan cangkir isi conclusion again kita cangkir apa di like to sendiri kayak kaino nang tu mau jadra ka kayak kau rey no yang kayak mathil sana ge mana tu mau agak jadra हमको kau rey kayak gino yang kayak mathil sana rake like to sendiri mo jadi kita sambil dapat thank you kamu lagi su like to sendiri mo lagi LB support toubiba like toubiba subscribe toubiba channel semuanya kita harus cari video nonton sinjare तुम नहीं करी बा नहीं समझ रहो मैंने शुरू करता हूँ yang like to sendiri mo ini kita sendiri pagi thank you so much kamu laki subuh Taramna Okchari welcome to Okchari lagi wali setar agak mau agak lagi sudah yang ada di kok yang wali dan bisa lihat deh tahu sih kayak mana sih nganong chu kapsipi
ꯀꯥꯂꯦꯟ ꯏꯪꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯤ ꯀꯌꯥꯝ ꯌꯥꯝ ꯆꯪꯉꯒ ꯆꯪꯉ ꯇꯧꯏ ꯂꯥꯏꯛꯇꯤ ꯑꯃꯐꯥꯎ ꯇꯧꯕꯤꯔꯝꯗꯦꯕ प्रभु जी सदा है कृपा पे बनाए रखना मेरा रास्ता सही पर मुझे सलाह सिखना कृपा बनाए रखना प्रभु प्रभु पुनमꯛꯁꯦ ꯅꯪꯒꯤ ꯂꯤꯂꯥꯅꯤ प्रभु ꯅꯅꯥꯏꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯉꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨ प्रभु ꯑꯩꯁꯨ ꯄꯉꯥꯡꯇ ꯉꯥꯡꯁꯟꯗ꯭ꯔꯗꯤ ꯂꯝꯕꯤ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣꯝ ꯃꯥꯟꯗ꯭ꯔꯣ ꯃꯤꯅ ꯅꯦꯠꯇ ꯊꯝꯃꯤ ꯃꯥꯜꯂꯦꯅꯦ ꯍꯥꯏꯅ ꯈꯜꯂꯅꯦ ꯄꯉꯥꯡꯇ ꯉꯥꯡꯁꯜꯂꯦ ꯀꯅꯥꯝꯕꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯆꯪꯉꯛꯇꯕꯅꯤꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯅꯣꯡ ꯆꯨꯔꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯆꯥꯎꯅꯔꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯑꯦꯜꯕꯤ ꯊꯥꯅꯔꯤ ꯀꯅꯥꯅꯣꯝ ꯂꯥꯛꯏꯁꯤꯕꯣ ꯁꯅꯥꯅꯨ ꯂꯥꯛꯏꯌꯦ ꯆꯦꯒꯤ ꯆꯣꯏꯔꯣꯟꯁꯦ ꯇꯥꯕꯗ ꯆꯪꯉꯛꯏꯔꯣ ꯁꯅꯥꯅꯨ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯅꯨ ꯂꯥꯏꯛ ꯗꯟ ꯆꯦ ꯍꯥꯏꯕ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯅꯣꯡꯁꯨ ꯆꯨꯔꯤꯀꯣ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯝ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯂꯥꯛꯑꯦ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯅꯨꯁꯨ ꯂꯥꯛꯑꯦ ꯁ꯭ꯌꯥꯝꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯅꯣꯏꯗꯤ ꯁ꯭ꯌꯥꯝ ꯂꯥꯛꯑꯦ ꯁ꯭ꯌꯥꯝ ꯂꯥꯏꯛ ꯁ꯭ꯌꯥꯝ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯂꯥꯏꯛ ꯑꯅꯤꯅꯤ ꯂꯥꯏꯛ ꯇꯧꯁꯜꯂꯛꯏꯁꯦ ꯁꯅꯥꯅꯨꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯏ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯁꯅꯥꯅꯨꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯁ꯭ꯌꯥꯝ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯏꯁꯤꯡ ꯆꯥꯎꯅꯔꯤꯕꯣ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡꯁꯦ ꯆꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯌꯥꯝꯒ ꯁꯅꯥꯅꯨꯒ ꯂꯥꯛꯄ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯏꯇꯣꯝꯇ ꯄꯉꯥꯡꯇ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ ꯁ꯭ꯌꯥꯝꯗꯣ ꯅꯤꯡꯊꯧꯔꯦꯟꯅꯤ ꯍꯥꯏꯕ ꯍꯣꯏ ꯈꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯁ꯭ꯌꯥꯝ ꯏꯔꯣꯟꯕ ꯍꯥꯎꯅꯤ ꯏꯔꯣꯟꯕ ꯍꯥꯎꯅꯤ ꯇꯨ ꯑꯥꯏ ꯗꯤ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯝ ꯇꯨ ꯑꯥꯏ ꯗꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁ꯭ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯤ ꯇꯨ ꯑꯥꯏ ꯗꯤꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯅꯨ ꯁꯅꯥꯅꯨꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯁ꯭ꯌꯥꯝꯗꯤ ꯏꯔꯣꯟꯕ ꯑꯍꯥꯎꯕ ꯆꯥꯔꯦꯌꯦ ꯁꯅꯥꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯎ ꯗꯥ ꯁꯅꯥ ꯀꯦ ꯑꯦꯝ ꯁꯤ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯕ ꯗꯥ ꯁꯅꯥ ꯀꯦ ꯑꯦꯝ ꯁꯤ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣꯅꯦ ꯁꯅꯥꯅꯨꯅ ꯆꯦꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯀꯁꯥꯔꯒꯤꯅꯤꯅꯦ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤ ꯁꯅꯥꯅꯨ ꯍꯣꯖꯥꯏ ꯀꯗꯥꯏꯒꯤꯅꯣ ꯁꯅꯥꯅꯨꯅ ꯑꯣ ꯍꯥꯏꯕ ꯁꯅꯥꯅꯨ ꯍꯣꯖꯥꯏ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯍꯣꯖꯥꯏꯗ ꯑꯅꯤꯔꯛ ꯂꯩꯗ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯩ ꯑꯩ ꯈꯪꯗꯅ ꯍꯪꯕꯅꯤ ꯆꯦ ꯈꯪꯗꯅ ꯍꯪꯉꯤꯅꯤ ꯈꯪꯉꯦ ꯐꯔꯦ ꯍꯪꯅꯔꯒ ꯈꯪꯅꯗꯣꯏꯅꯤꯀꯣ ꯅꯤꯡꯊꯧꯔꯦꯟꯅ ꯂꯞ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯔꯦꯟ
ꯅꯤꯡꯊꯧꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯦꯜꯕꯤ ꯊꯥꯔ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯑꯩ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤꯑꯕ ꯑꯣ ꯂꯪꯀꯥꯒꯤꯔꯣ? ꯑꯣ ꯍꯣꯖꯥꯏ ꯂꯪꯀꯥꯗꯤ ꯆꯠꯇ꯭ꯔꯤꯗ꯫ ꯂꯪꯀꯥꯗꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯅꯤꯉꯣꯜ ꯑꯃꯈꯛ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯦ ꯅꯤꯉꯣꯜ ꯑꯃꯈꯛ ꯊꯥꯖꯕꯅꯤ꯫ ꯅꯟꯗꯔꯥꯅꯤ ꯀꯧꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯤꯆꯔ ꯑꯣꯏꯕꯅꯤ꯫ ꯁꯅꯥꯅꯨꯁꯦ ꯃꯣꯅꯣ ꯑꯣꯏꯔꯕꯣ? ꯑꯩ ꯑꯦꯜꯕꯤ ꯊꯥꯏ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯇꯨꯝ ꯂꯩꯔꯝꯃꯦ ꯃꯈꯩ ꯃꯊꯥꯅꯣꯅꯦ ꯇꯨꯝ ꯂꯩꯔꯝꯃꯦ꯫ ꯑꯦꯜꯕꯤ ꯊꯥꯖꯤꯜꯂꯒ ꯇꯨꯝꯃꯤꯕ ꯐꯩ ꯐꯩ꯫ ꯀꯥꯏꯗꯩ ꯃꯣꯅꯣꯅꯣ ꯆꯦ ꯀꯞꯄꯤꯔꯣ? ꯑꯩꯗꯤ ꯀꯛꯄꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯍꯥꯎ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯕ ꯑꯗꯨꯒ ꯃꯣꯅꯣ ꯑꯣꯏ ꯉꯝꯗꯕꯒꯤꯅꯦ ꯀꯌꯥꯝ ꯀꯛꯏ ꯈꯪꯉꯕ? ꯑꯗꯨꯅ ꯆꯍꯤ ꯃꯅꯨꯡꯗ ꯑꯣꯏꯅꯕ ꯍꯣꯠꯅꯍꯧꯔꯣ꯫ ꯈꯪꯗꯦ ꯇꯜꯂꯦ ꯁꯩꯇꯝ ꯋꯥꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯃꯒ ꯚ꯭ꯌꯨꯁꯀ ꯂꯩꯇꯦ꯫ ꯚ꯭ꯌꯨꯁꯀ ꯂꯩꯇꯦꯕ ꯇꯜꯂꯦ꯫ ꯅꯤꯡꯊꯧꯔꯦꯅ ꯕ꯭ꯔꯣ ꯑꯣꯏꯔꯕꯅꯤ ꯆꯦ ꯍꯥꯏꯕ꯫ ꯕ꯭ꯔꯣ ꯑꯣꯏꯔꯕꯅꯤ ꯆꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯌꯥꯝ ꯂꯞꯂꯞ꯫ ꯀꯩꯅꯣꯅꯦ ꯆꯍꯤ ꯃꯅꯨꯡꯗ ꯑꯣꯏꯗꯗꯤ ꯀꯛꯏ ꯍꯥꯏꯅ ꯑꯩꯗꯤ ꯀꯛꯑꯦ ꯌꯥꯝꯅ ꯆꯍꯤ ꯂꯥꯟꯈꯔꯦ꯫ ꯁꯅꯥꯅꯨꯅ ꯁꯣꯅꯣ ꯆꯨꯗꯣꯔꯦ ꯍꯥꯏꯕ ꯁꯦꯀꯦꯟ ꯏꯇꯩ ꯀꯦꯝꯁꯤ ꯍꯥꯏꯕ ꯁꯦꯀꯦꯟ ꯏꯇꯩ ꯀꯦꯝꯁꯤ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯑꯣ ꯁꯣꯅꯣ ꯕꯣꯔꯣ ꯑꯣꯏꯗꯣꯔꯦ ꯍꯥꯏꯔꯣ ꯃꯣꯅꯣ ꯍꯥꯏꯔꯣ ꯕꯣꯔꯣ ꯑꯣꯏꯔꯕꯅꯤ ꯁꯅꯥꯅꯨꯗꯔꯣ ꯑꯩꯗꯤ ꯁꯣꯅꯣ ꯑꯣꯏꯗꯣꯔꯦ ꯀꯣꯛꯁꯦ ꯖꯥꯗ꯭ꯔꯦ꯫ ꯀꯣꯛꯁꯦ ꯖꯥꯗ꯭ꯔꯦ ꯑꯣꯟꯈꯤꯅꯤꯕꯣ꯫ ꯁꯅꯥꯅꯨ ꯅꯣꯛꯊꯔꯦ꯫ ꯑꯩꯗꯤ ꯀꯣꯛꯁꯦ ꯖꯥꯗ꯭ꯔꯦ ꯑꯣꯟꯈꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯑꯦꯜꯕꯤ ꯊꯥꯕꯁꯨ ꯉꯝꯗꯕ꯫ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯁꯥꯡꯅꯨ ꯍꯥꯏ ꯌꯥꯗꯦ ꯏꯇꯦꯟ ꯇꯦꯜꯂꯦ ꯑꯗꯨꯏ ꯃꯊꯛꯇ ꯚ꯭ꯌꯨꯁꯁꯨ ꯂꯩꯇꯕ꯫ ꯍꯧꯖꯤꯛꯇ ꯁꯦꯀꯦꯟ ꯏꯇꯩ ꯀꯦꯝꯁꯤ ꯍꯪꯉꯤꯕ꯫ ꯑꯣ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯒꯦ ꯄꯤꯌꯣꯅ ꯐꯥꯔꯁ ꯏꯇꯩꯔꯣ? ꯅꯤꯡꯊꯧꯔꯦꯅ ꯁꯦꯀꯦꯟ ꯏꯇꯩ ꯁꯌꯥꯝꯗ ꯏꯔꯣꯟꯕ ꯁꯅꯥ ꯍꯥꯏꯕ꯫ ꯁꯅꯥꯅꯨ ꯐꯦꯃꯤꯂꯤꯅ ꯀꯩꯕ ꯆꯦ ꯗꯕ꯭ꯂꯤꯎꯇꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯋꯥꯠꯂꯤꯍꯦ꯫ 1.5 ꯁꯨꯗ꯭ꯔꯤ꯫ 3 ꯁꯨꯗꯣꯏꯅꯤꯅꯦ 1.5 ꯐꯥꯗ꯭ꯔꯤꯅꯦ꯫ ꯋꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯣꯛ ꯂꯩ ꯍꯥꯏ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯋꯥꯏ ꯄꯤ ꯀꯦ꯫ ꯋꯥꯏ ꯄꯤ ꯀꯦꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ? ꯋꯥꯏ ꯄꯤ ꯀꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯁꯅꯥꯅꯨ? ꯅꯤꯡꯊꯧꯔꯦꯟ ꯑꯥꯏ ꯄꯤ ꯀꯦꯒ ꯁꯛ ꯂꯩꯅꯗ꯭ꯔꯗꯤ ꯇꯧꯁꯟꯅꯔꯣ ꯁꯅꯥꯅꯨ ꯐꯦꯃꯤꯂꯤꯅ ꯑꯌꯣ ꯍꯥꯏꯕ꯫ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯀꯥꯔꯒꯦ ꯀꯩꯅꯣꯗꯣ ꯗꯕ꯭ꯂꯤꯎꯇꯤꯗꯣ ꯁꯅꯥꯅꯨ? ꯋꯥꯏ ꯄꯤ ꯀꯦꯅ ꯆꯤꯛꯀꯦꯟ ꯆꯥꯏ ꯍꯥꯏꯕ ꯆꯥꯎ ꯆꯥꯎ ꯑꯩꯗꯤ ꯆꯥꯗꯦ꯫ ꯁꯅꯥꯅꯨꯅꯗꯤ ꯀꯌꯥ ꯀꯥꯔꯒꯦ ꯗꯕ꯭ꯂꯤꯎꯇꯤꯗꯣ? ꯑꯩꯗꯤ ꯗꯕ꯭ꯂꯤꯎꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ 1.5 ꯌꯧ ꯉꯝꯗ꯭ꯔꯤ 1.5 ꯑꯍꯨꯝꯗꯨꯒ 3 ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯑꯇꯩ ꯑꯣꯏꯔꯔꯣꯏ꯫ ꯑꯥꯏ ꯄꯤ ꯀꯦꯗꯤ ꯀꯩꯅꯣ ꯁꯅꯥꯅꯨꯒ ꯀꯩꯅꯣꯒ ꯁꯌꯥꯝꯒ ꯁꯛ ꯂꯩꯅꯕ꯭ꯔꯣ? ꯇꯧꯁꯟꯅꯔꯣ꯫ ꯁꯞꯄꯣꯔꯠ ꯑꯥꯏ ꯄꯤ ꯀꯦ ꯕ꯭ꯂꯨ ꯍꯥꯞꯄꯕꯅꯤ꯫ ꯇꯧꯗꯦꯗ ꯑꯩꯗꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯔꯤꯁꯦ ꯉꯝꯃꯣꯏꯅ꯫ ꯀꯩꯅꯣ ꯑꯣꯏꯕ ꯉꯝꯃꯣꯏꯕ ꯃꯣꯅꯣ ꯑꯣꯏꯕ ꯉꯝꯃꯣꯏꯕ ꯗꯕ꯭ꯂꯤꯎꯇꯤ ꯑꯃꯐꯥꯎ ꯀꯥꯗꯦ꯫
Masa lang TV cái nó tao cái này was lấy thơ cái xong lấy thơ cái chả là cái nó bốn ăn lấy thơ ra đi ta có ra Adu sister se kari lam dai no ai bai ka sar dai ni is mama sana lang no ba mama da pira ai ka sar dai ni TV se song ka tang lấy thơ cái nó chal TV was makon se ta di cái nó tung mà rồi đây nó tung rồi đây đó TV đó khá là lấy thâu bà xem lại xây sắp khare apa yang ngang ni sekta masih ngang jadi tau no mama da piro ba nó tung mua ba tung ni khang de bo sing ngang se kali no keta na marung ka subo subo ngang khare ya Masana masana kali kali se ta kali itaning de ko mama sana lang yung TV do muthalo ba taning de TV do muthalo sa inga tang kan sa awas makon do ta ne lang anu ne mun nang ba cô có ngào đấy này gan ta bốn thế chứ giờ bố cái tay bị thả thôi tivi bu tivi bu lang chân bạn này ngang là lang mà này xem lấp lấp tàu đấy thank you sao này thì cái là cái mà ra cái hạt cái mà theo ra cái bảo ô giống thùng chai TV xong rồi lấy thang rồi sao cũng như là cô hay là tumo ngang nang nghe siga ani lai de mama sana tumo ne nang bu nami salu ne nang bu ai gi matam se sung phang nge phang da bani ba samna se sakhare sananu chakra mane samna se saksan lai musala tumo se thagum to na cha moran bi pubi sanam nambi ge happy ge ya ba ai di manipur dai ni di kui da kasada lak kani ya ba o phải manipur kasar kadai paskandi de horangani kami ai lang anu ne ngang nang bo pung ba ro tra ni thoi ta salap to bo tum ga ne khang dem singa sam na om da ko thang ga ai lei hai na ning thorin love sham ning thauja au ai pikena bas candida sham thank you ning thoren thank you ai pike sananu chakramane sham ning thoren ai pike thank you
ꯑꯩꯈꯣꯏ ꯁꯥꯏ ꯂꯩ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯣ ꯏꯕꯦꯝꯃ ꯇꯨꯝꯃꯣ ꯏꯃꯥ ꯏꯕꯦꯝꯃ ꯇꯨꯝꯃꯣ 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 ꯅꯤꯡꯊꯧꯔꯦꯟ ꯁ꯭ꯌꯥꯝ ꯑꯦꯕꯤꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ ꯅꯣꯡꯁꯦ ꯑꯃꯨꯛ ꯈꯔꯗꯤ ꯍꯥꯡꯈ꯭ꯔꯦ ꯑꯦꯕꯤꯀꯦꯅ ꯀꯁꯥꯔ ꯀꯗꯥꯏꯋꯥꯏꯅꯣ ꯍꯥꯏꯕ ꯑꯩ ꯀꯁꯥꯔ ꯙꯥꯔꯕꯣꯟꯗꯩꯅꯤ ꯁꯔꯃꯥ ꯂꯥꯛꯏ ꯁꯔꯃꯥ ꯏꯅꯝꯃ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤ ꯏꯁꯩ ꯁꯛꯏ ꯃꯃꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯂꯥꯛꯑꯦ ꯁꯔꯃꯥ ꯂꯥꯛꯑꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯆꯪꯉꯅꯤ ꯌꯦꯡꯉꯨ ꯑꯦꯕꯤꯀꯦꯅ ꯁꯤꯁꯇꯔ ꯅꯣꯡ ꯆꯨꯕꯔꯣ ꯍꯥꯏꯕ ꯆꯨꯏ ꯅꯣꯡ ꯆꯨꯔꯤ ꯑꯃꯨꯛ ꯈꯔ ꯍꯥꯡꯉꯤ ꯑꯃꯨꯛ ꯆꯨꯏ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯉꯔꯥꯡꯁꯨ ꯆꯨꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯨꯈꯤꯅꯤ ꯁꯔꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯀꯅꯥꯅꯣ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯁꯔꯃꯥꯅ ꯃꯆꯥ ꯊꯣꯏꯕꯤ ꯒꯨꯗ ꯇꯧꯒꯗꯕꯅꯦꯅ ꯅꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯅꯤꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯀꯁꯥꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯆꯪꯂꯛꯀꯦ ꯍꯥꯏꯕ ꯍꯣꯏ ꯆꯪꯉꯣ ꯁꯔꯃꯥꯅ ꯏꯅꯝꯃ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯈꯔꯦ ꯍꯥꯏꯕ ꯍꯥꯎꯔꯣ ꯍꯥꯎꯕ ꯆꯥꯊꯔꯣ ꯑꯉꯥꯡ ꯑꯅꯤ ꯇꯨꯝꯈ꯭ꯔꯕꯣ ꯅꯤꯡꯊꯧꯔꯦꯅ ꯁꯤ ꯁꯔꯃꯥ ꯀꯦꯝꯁꯤ ꯍꯪꯈ꯭ꯔꯦ ꯁꯔꯃꯥꯅ ꯇꯨꯝꯈ꯭ꯔꯦ ꯏꯅꯝꯃ ꯍꯥꯏꯗꯣ ꯌꯥꯝ ꯉꯟꯅꯕꯨ ꯇꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯃ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯇꯨꯝꯈ꯭ꯔꯗꯤ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯗꯅ ꯇꯨꯝꯗꯦ ꯁꯔꯃꯥꯅ ꯅꯤꯡꯊꯧꯔꯦꯅ ꯀꯦꯝꯁꯤ ꯉꯥꯏꯌꯦ ꯁꯔꯃꯥ ꯑꯁ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯃꯨꯛ ꯁꯣꯝꯗ ꯐꯣꯟꯁꯦ ꯖꯦꯡꯗꯩꯒ ꯇꯧꯈꯠꯂꯛꯏ ꯁꯨꯝ ꯑꯩ ꯑꯗꯨꯅꯤ ꯁꯥꯒꯠꯇꯧꯔꯦ ꯑꯉꯥꯡ ꯇꯨꯝꯍꯜꯂꯒ ꯇꯧ ꯅꯪꯗꯣ ꯑꯉꯥꯡ ꯇꯨꯝꯃꯗꯤ ꯑꯩ ꯁꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯣꯡꯉꯥꯜꯂꯅꯤ ꯋꯥꯅꯤ ꯉꯥꯡ ꯅꯤꯡꯊꯧꯔꯦꯅ ꯇꯥꯅꯤꯡꯗꯦ ꯑꯣ ꯍꯥꯏ ꯁ꯭ꯌꯥꯝ ꯃꯦꯟ ꯍꯥꯏꯕ ꯅꯤꯡꯊꯧ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯆꯥꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯍꯥꯎꯔꯝꯒꯅꯤ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯍꯥꯎꯅꯤ ꯁꯤꯛꯁ ꯂꯥꯏꯛ ꯁꯨꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯇꯨꯝꯃꯥꯏꯖꯥꯗꯅ ꯂꯩꯔꯤ ꯉꯥꯏꯈꯣ ꯇꯨꯝꯒꯗ ꯃꯥꯟꯗꯦ ꯁꯔꯃꯥꯅ ꯊꯦꯡꯅ ꯇꯨꯝꯕꯔꯣ ꯍꯥꯏꯕ ꯑꯦꯕꯤꯀꯦꯅ ꯁꯤꯁꯇꯔꯒꯤ ꯂꯥꯏꯐꯁꯤ ꯑꯌꯥꯝꯕ ꯄꯨꯡ ꯊꯦꯡꯅ ꯊꯥꯔꯛꯄ ꯑꯌꯥꯝꯕꯅ ꯎꯕ ꯍꯥꯏꯕ ꯊꯦꯡꯉꯤ ꯇꯨꯝꯕ ꯅꯤꯡꯊꯧꯔꯦꯅ ꯅꯣꯛꯊꯈꯔꯦ ꯑꯣꯀꯦ ꯍꯥꯏ ꯏꯅꯝꯃ ꯅꯣꯡ ꯆꯨꯔꯤꯕꯣ ꯍꯥꯏꯕ ꯆꯨꯏ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯍꯣꯏ ꯑꯉꯥꯡꯁꯦ ꯄꯨꯡ 12 ꯇꯥꯔꯕ ꯍꯦꯛ ꯇꯨꯝꯗꯦ ꯑꯗꯨꯅ ꯃꯥ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯔꯦ ꯇꯨꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯒꯜꯂꯤ ꯊꯦꯡꯕꯁꯦ ꯁꯨꯝ ꯄꯨꯡ 12ꯒ ꯇꯥꯏꯌꯦꯗꯅ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯗꯅ ꯂꯩꯔꯦ ꯉꯔꯥꯡꯒꯁꯦ ꯑꯩꯅ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯃꯥꯅ ꯇꯨꯝꯃꯨ ꯌꯥꯗꯕ ꯁꯔꯃꯥꯅ ꯀꯩ ꯍꯥꯏꯕ ꯁꯤꯗꯗꯤ ꯉꯔꯥꯡꯗꯒꯤ ꯅꯣꯡ ꯍꯥꯡꯉꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯉꯔꯥꯡꯗꯩꯅꯤ ꯆꯨꯔꯛꯏꯁꯦ ꯇꯨꯝꯃꯨꯅꯦ ꯑꯉꯥꯡ ꯅꯪꯕꯨ ꯇꯨꯝꯃꯨꯅꯦ ꯅꯣꯡ ꯆꯨꯏ ꯍꯥꯏꯗꯣ ꯇꯥꯕ꯭ꯔꯥ ꯅꯣꯡ ꯆꯨꯏ ꯇꯨꯝꯃꯨ ꯅꯣꯡ ꯆꯨꯔꯦ ꯇꯨꯝꯃꯣ